Hougatlakliba maheiroishingbu aphaba lambida lamjing lamtakpinabagi pandamda Library and Information Center Kakching na nongmaijing khudinggi ayukta leptana pangthoktuna lakliba Special Sundaygi shuba edition ngashi ayuk pung tagi ayuki pung 13:30 phaoba Kakching Phousupat Leikaida leiba Library ashigi Auditorium da pangthokkhre Kakching amadi mafam adugi akoibada leiba maheiroi chaniga yankai henbana saruk yaduna pangthokkiba ngasigi thorom aduda Union Public Service Commission UPSC na lauba Civil Service Examination 2025 da All India rank Chatruka yankai nithoi da mai paklaklaba Kakching District ki manungchan na leiba hiyanglam awang leikaidagi wahengbam renudhar Chanipanga kunga mari shuba rengta mai paklaklaba Kakching mayai leikaidagi Dr. Rahul Morangthem amadi India government na differently able oidaba khutsa haiba skill artisans natraga entrepreneurs sing the piba National Award for Handicrafts 2023 Divyang Artisans fanglaklaba Kakching mayai leikaidagi yengkhom ongbi Indiraga maheiroishinga wari watai shanakri ngasigi thorom aduda Vuvona Lairen Brickfield Kakchinggi Mapu Naurem Nopur Singna Chief Guest Excellent Academy Kakching Turel Wangmagi Principal Khumukcham Sundari Machachanu Kakchinggi President Dr. Nongmaijing Pramodini National Awardee na Guest of Honor Sing Oiki Dr. Rahul Morangthemgi Apopa Morangthem Manihar Apopi Morangthem Ombi Nongmaijing Mandaduri Wahengbam Renudargi Mapagi Mayamba Wahengbam Jogendrosu Daistafamki Ngasigi thorom aduda renudhar Dr. Rahul amadi Indirana maheiroishingda kanagadaba pukning thogatpa wafam kaya phongdokhi loinana maheiroishingna makhoi ahumda wahang kaya su hangki fazaba wahang hangkiba maheiroishing amadi ngasigi thorom asibu yaunabagi damakta khwaidagi nganna yorokhiba maheiroi mangadasu manapiduna pukning thogatki haina Library and Information Center Kakchinggi Secretary Khatrimayum Joykumar Singhana phongdorakli